Mito kanano haibasi lo na detect tawsa samo mada kanamtana khuthinjan gomseba tawi yaroi haina su thopi rakano ba kuki singso aduga madugi matang da puthok tana khoi masel ge marakta ningai singdan ba nungai na da bagi situation su lehen gomseba manipur da maitai na kari ge makta for the sake of our peace and harmony our national interest we are ready to serve the Naga people, we are ready to serve the Kuki people, we are ready to serve the Pangal people. Kari haibang amadorino. Naga na kari kita we are ready to serve the Meitei people, we are ready to serve Pangal people, we are ready to serve the Kuki people. Haibang amadorino. Kuki na di likewise adumay na kari haibang amadorino. Hausing matam na mayam na kangbire sarkar ge thabak sangbase nepotism, favoritism, corruption. Si akoy ifong abani. Ifong abani ba. Ada pangan na constable na mawai ge hairati. My rate sit on 60 numbers of assembly segments, manung the 20 numbers of assembly segments, sing the never. Madugi manung the 10 namana, how chik Nagagi area, Nagagi MLA when I another 10 namana cookie MLA when I Lem Horiba, 40 se, my tay Amsung Pangan, Anina, Anise distribute to Gadaba. P. Hotanga Tamzaba, 10 Hotanga Tamzaba, intermediate Fawutanga, 12 Hotanga Tamzarapa, MF Hawgas Tamzaba, Kanglop Sineva, society sida, Massing quite yamish. Sige masing khwaidagi yamba kanglop se masi moye future se uncertain way makhoi si tungda kari thoga da gap se uncertain way muslim hairaga di islam follow to ba khudi mak wa ina muslim moina akoi khangni aduga akoi pangan haibasi lakpa taraga di pangan haibasi di akoi religion da lakpa nate pangan haibasi magi ethnic community blood ki line da haiba tare blood ki line da lakpa adugi posak aduni hojik mak si akoi pangan research institute haidana ma akoi hauna bi matung ina akoi semaga leira misi kuthang da so akoi pangan singi matang da leiriba akoi historical evidence ma'am historical record ma'am primary source secondary source ma'am se basi compile toraka kijan homjal laga madugi waiba analogical waiba discourse ma'am ka propon namna bagi miyeng akoi thamaga thotoba adugi tangkatuda akoi leiri koina ngasi unajaga dori ba bagi yambasi manipur gi waina mayam so bagi sakhang bai khangdaraba koi amuko ke hojik president oina suwak to biriba SM Jalangani yamba Jalangani aduga lilong politing is site gi so koi yamba na ngasi matam katang kai thopiraga koi ga unabagi tanja pibi basi so thaga to phongdok sari ngasi gi discussion ji maru oina lakning se koina maru oina hojik manipur da kay amasu tongan ba law and order adagi ato problem kay amasu laire ko adu hariba problem mayam sigi manung sida koi muslim community gi oina sumaru oina adagi koi another ato lairiba koi pangalisin naw singi leminari ba mayam sigi so hai mayam thiengnari ba samasya amadi masigi laiba oirakada khudi maksi matang de kitang discussion koi tongminawi tanja doi lojage ahan ba de koi gi yamba daina laksaningi se koi gi hojit lairiba manipur gi law and order gi situation jai tare mayam swing khangbi de ko layo manipur gi irang sina maram wara kanda sigi matang sida koi law and order sina koi gi muslim community sida kayamu yamna masigi setting pige be have se pige have sigi matang de kitang khangbi ahan bada koi gi lilong bulletin gi ngasi aingonda interview lobby riba sini nausingbo ahan maktada aigi maikai digi amusung all manipur muslim organizations coordinating committee maikai digi ikai khumna jabagal wedana akoi taram na uksari aduga akoi thagat pasu phongdok jari aduga ahan bada aina thamjaning base akoi muslim community haibasi kananu haibidi muslim community haibasi islam follow toriba khuding mapu muslim community ni haraga khanai akoi manipur da islam follow toriba sing sichu muslim ni mapan lomda leriba islam follow toriba khuding maksu muslim ni lima haraga di islam follow toba khuding mak wa ina muslim moina akoi khanai aduga akoi pangan haibasi lakpa taraga di pangan haibasi di akoi religion da lakpa nate pangan haibasi magi ethnic community blood ki line da haiba tare blood ki line da lakpa adugi posak aduni ana ethnic community amoina pangan haibasi kanano haiba tare kati akoi lamdam sida leriba manipuri language ngangba aduga sagai yunak leiba aduga matam sangna koi historical continuity lera aba adum yellow furup ama oina leriba akoi islam lining le song chatpa kanglu basini koi pangan hairaga khanari usi pangan ye masagi oiba own culture own tradition custom uses aduga masagi oiba akoi loan haiba tare unique oiba loan akoi manipuri language mayam meitei loan hairaga khanaba manipuri language se mama loan oiba aduma kanglu aduni pangan hairi busi akoi hauja manipur da lairiba ethnic conflict haiba tare ethnic violence asina maram oirakanda piakpa impact se masi manipur da lairiba kanglu furup khudingmak violence da hakthengna koi mayok nariba dugomba community ani maruaina maitei amasung kuki gi silinau singda masi hakthengna masi gi impact ma mayok nai community ani sitatana tana lamdam sita leriba adumba kanglu furup khudingmakta hariba violence gi hakthengna ba amasung na koina ba impact mayok nai madugi manungda manipur da leriba akoi pangan community su akoi hariba violence da akoi masi gi achauba impact akoi su mayok nai
ꯀꯃꯥꯏꯅ ꯀꯔꯝꯕ ꯍꯤꯔꯝꯗ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯃꯥꯌꯣꯛꯅꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯨ ꯂꯥꯛꯆꯕ ꯇꯥꯔꯒꯗꯤ ꯚꯥꯏꯑꯣꯂꯦꯟꯁ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯍꯧꯔꯀꯥꯟꯗ ꯄꯥꯡ ꯀꯝꯃꯨꯅꯤꯇꯤꯁꯤꯅ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯃꯍꯧꯁꯥꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯄ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯐꯨꯔꯨꯞꯁꯤꯡꯁꯦ ꯃꯁꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯚꯥꯞ ꯇꯥꯅꯗꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤ ꯁꯥꯟꯇꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯔꯒ ꯅꯦꯒꯣꯁꯤꯌꯦꯇꯤꯡ ꯇꯦꯕꯜ ꯑꯃꯗ ꯐꯖꯅ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯋꯥꯈꯩꯔꯣꯜ ꯑꯃ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏ ꯐꯖꯅ ꯆꯥꯟꯅ ꯆꯤꯟꯅꯅ ꯃꯍꯧꯁꯥꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯄ ꯐꯤꯕꯝꯗꯣ ꯃꯗꯨ ꯑꯗꯨꯝ ꯊꯝꯅꯅꯕ ꯃꯗꯨ ꯑꯗꯨꯝ ꯃꯦꯟꯇꯦꯟ ꯇꯧꯅꯅꯕ ꯃꯗꯨ ꯀꯥꯏꯍꯟꯗꯅꯅꯕ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯔꯒ ꯂꯥꯛꯏ ꯑꯃꯁꯨꯡ ꯚꯥꯏꯑꯣꯂꯦꯟꯁꯁꯤ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒ ꯑꯩꯈꯣꯏ ꯃꯥꯌꯣꯛꯅꯔꯛꯄ ꯑꯗꯨꯒ ꯚꯥꯏꯑꯣꯂꯦꯟꯁ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯁꯤ ꯃꯩꯇꯩꯒ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏ ꯄꯨꯋꯥꯔꯤꯒꯤ ꯑꯣꯏꯅ ꯇꯠꯅ ꯊꯥꯅꯕ ꯌꯥꯔꯛꯇꯕ ꯃꯔꯤ ꯑꯩꯈꯣꯏꯗ ꯏꯒꯤ ꯑꯣꯏꯕ ꯃꯔꯤ ꯑꯗꯨꯒ ꯖꯣꯒ꯭ꯔꯥꯐꯤꯀꯦꯜꯒꯤ ꯑꯣꯏꯕ ꯃꯔꯤ ꯁꯤꯒꯨꯝꯕ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯣꯏꯕ ꯔꯤꯂꯦꯁꯟ ꯁꯤꯒꯤ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯑꯆꯧꯕ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯚꯥꯏꯑꯣꯂꯦꯟꯁꯁꯤꯒꯤ ꯃꯔꯛꯇ ꯄꯨꯟꯁꯤ ꯄꯤꯈꯝꯅꯕ ꯂꯩꯈ꯭ꯔꯦ ꯂꯥꯟꯅ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯔꯤꯑꯣꯇꯥꯏꯞꯇꯒꯤ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯈꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯏꯀꯣꯅꯣꯃꯤꯀꯦꯜꯒꯤ ꯑꯣꯏꯕ ꯆꯩꯊꯦꯡ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯔꯛꯄ ꯁ꯭ꯇꯦꯔꯤꯑꯣꯇꯥꯏꯞꯀꯤ ꯆꯩꯊꯦꯡ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯔꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯗ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯕ ꯃꯣꯕ ꯂꯤꯟꯆꯤꯡꯒꯤ ꯅꯠꯇ꯭ꯔꯒꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯩꯊꯦꯡ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯕꯒꯤ ꯇꯥꯡꯀꯛꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯄꯥꯡꯒꯟ ꯀꯝꯃꯨꯅꯤꯇꯤꯅ ꯀꯅꯥꯒꯨꯝꯕ ꯀꯥꯡꯂꯨꯞ ꯑꯃꯠꯇꯒ ꯑꯩꯈꯣꯏ ꯍꯦꯛꯇ ꯍꯛꯊꯦꯡꯅꯅ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯂꯦꯚꯦꯜꯗ ꯀꯟꯐ꯭ꯔꯟ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅꯗꯕ ꯇꯨꯡ ꯀꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯑꯩꯈꯣꯏ ꯍꯦꯛꯇ ꯑꯩꯈꯣꯏ ꯌꯦꯛꯅꯕ ꯃꯨꯛꯅꯕ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯂꯩꯅꯅꯕꯒꯤ ꯇꯥꯡꯀꯛꯇꯣ ꯃꯗꯨꯃꯗꯤ ꯄꯥꯡꯒꯟ ꯀꯝꯃꯨꯅꯤꯇꯤꯅ ꯃꯗꯨꯗꯒꯤ ꯃꯦꯛꯁꯤꯃꯝ ꯔꯦꯁꯇ꯭ꯔꯦꯟ ꯑꯩꯈꯣꯏ ꯇꯧꯔꯒ ꯂꯥꯛꯏ ꯂꯣꯏꯅꯅ ꯑꯩꯈꯣꯏ 100% ꯇꯣꯂꯔꯦꯟꯁꯇ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯐꯥꯗꯔꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯁꯦ ꯃꯁꯤ ꯀꯥꯏꯍꯟꯗꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯏ ꯍꯥꯏꯕ ꯇꯥꯔꯦ ꯃꯇꯝꯒꯤ ꯏꯟꯖꯁꯇꯤꯁ ꯃꯌꯥꯝ ꯑꯃꯈꯛ ꯃꯥꯌꯣꯛꯅꯕ ꯇꯥꯔꯒꯁꯨ ꯏꯟꯖꯁꯇꯤꯁꯁꯤꯡ ꯑꯗꯨꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯅꯅꯕ ꯂꯩꯉꯥꯛꯇ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯔ ꯇꯧꯔꯒ ꯂꯩꯉꯥꯛꯇ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟ ꯇꯧꯔꯒ ꯂꯩꯉꯥꯛꯀ ꯑꯩꯈꯣꯏꯒ ꯌꯥꯅꯕ ꯄꯨꯔꯛꯑꯒ ꯑꯩꯈꯣꯏ ꯃꯇꯝꯒꯤ ꯑꯣꯏꯕ ꯁꯣꯂꯨꯁꯟ ꯇꯥꯏꯝ ꯇꯨ ꯇꯥꯏꯝ ꯁꯣꯂꯨꯁꯟ ꯑꯩꯈꯣꯏ ꯄꯨꯔꯛꯅꯅꯕ ꯍꯣꯠꯅꯔꯒ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯏ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯚꯥꯏꯑꯣꯂꯦꯟꯁꯁꯤꯒꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯟꯔꯦꯁ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯀꯛꯉꯥꯎꯅꯔꯛꯄ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯉꯛꯇꯕ ꯀꯗꯥꯏꯗ ꯃꯍꯩ ꯇꯝꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯝꯗꯣꯏꯅꯣ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯄꯥꯟꯗ ꯃꯆꯥ ꯊꯥꯔꯒ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯕ ꯅꯠꯇꯦ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯏꯀꯣꯅꯣꯃꯤꯒꯤ ꯐꯤꯕꯝꯁꯦ ꯃꯄꯥꯟꯗ ꯊꯥꯔꯒ ꯃꯆꯥ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕ ꯉꯝꯗꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯦ ꯃꯄꯥꯟꯗ ꯑꯉꯥꯡ ꯑꯃ ꯊꯝꯃꯒ ꯂꯥꯏꯔꯤꯛ ꯇꯝꯍꯟꯅꯕ ꯍꯣꯠꯅꯕꯗ ꯂꯨꯄꯥ ꯀꯌꯥꯗꯒꯤꯅ ꯀꯌꯥ ꯐꯥꯎꯕ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯇꯧꯏ ꯃꯁꯤꯒꯤ ꯆꯩꯊꯦꯡꯁꯦ ꯃꯁꯤ ꯃꯥꯁ ꯄꯤꯄꯜꯅ ꯃꯥꯌꯣꯛꯅꯔꯛꯄ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯟꯅ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯃꯝꯕ ꯑꯉꯥꯡ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯂꯩꯔꯒ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯕꯗ ꯌꯥꯝ ꯑꯟꯁꯔꯇꯦꯟ ꯑꯣꯏꯕ ꯃꯈꯣꯏꯁꯤꯡꯗꯣ ꯃꯄꯨꯡ ꯐꯥꯒꯗꯧꯔꯤꯕ꯭ꯔꯥ ꯐꯥꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯃꯥꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯂꯝꯕꯤꯗꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯃ ꯂꯥꯛꯑꯦꯕ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯃꯥ ꯃꯄꯥ ꯈꯨꯗꯤꯡꯃꯛꯅ ꯃꯆꯥꯁꯤꯡꯁꯤꯗꯤ ꯃꯥꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯃꯔꯝꯁꯦ ꯃꯥꯒꯤ ꯐ꯭ꯌꯨꯆꯔꯅꯤꯅ ꯃꯆꯥ ꯍꯥꯏꯁꯦ ꯂꯣꯏꯅꯃꯛꯅ ꯃꯥꯒꯤ ꯐ꯭ꯌꯨꯆꯔꯅꯤ ꯈꯟꯅꯔꯤꯕꯅꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯆꯥꯁꯤꯡꯁꯤ ꯃꯄꯥꯟꯗ ꯇꯝꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯁꯦꯜ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯂꯝꯗꯝꯁꯤꯗ ꯃꯥꯌꯣꯛꯅꯔꯛꯄ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯁꯨ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯚꯥꯏꯑꯣꯂꯦꯟꯁꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯔꯕꯥꯔꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯝꯗꯝꯁꯤꯗ ꯁꯤꯖꯜꯂꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯇꯔꯄ꯭ꯔꯦꯅꯔ ꯃꯆꯥ ꯇꯧꯔꯒ ꯁꯦꯟ ꯊꯨꯝ ꯇꯥꯟꯖꯔꯝꯕ ꯈꯣꯠꯆꯔꯝꯕ ꯑꯗꯨꯒꯤ ꯂꯝꯕꯤ ꯃꯌꯥꯝꯁꯨ ꯃꯥꯡꯁꯜꯂꯛꯄ ꯑꯣꯟꯂꯤ ꯄꯣꯠꯁꯦ ꯍꯤꯡꯕꯗ ꯆꯪꯕ ꯅꯨꯡꯇꯤꯒꯤ ꯆꯪꯕ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇ ꯆꯪꯕ ꯏꯁꯦꯟꯁꯤꯌꯦꯜ ꯀꯣꯃꯣꯗꯤꯇꯤꯁ ꯐꯥꯎꯕꯗ ꯄꯣꯠꯀꯤ ꯃꯃꯜꯁꯦ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯞꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯋꯥꯡꯕꯗꯤ ꯇꯣꯞꯇ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯂꯩꯔꯛꯄ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯥꯒꯤ ꯊꯥ ꯑꯃꯒꯤ ꯏꯝꯄ꯭ꯂꯣꯌꯤ ꯑꯣꯏꯕ ꯀꯥꯡꯕꯨꯁꯨ ꯏꯝꯄ꯭ꯂꯣꯌꯤꯅ ꯐꯪꯖꯔꯤꯕ ꯁꯦꯂꯔꯤ ꯈꯔꯗꯨꯅ ꯃꯥꯒꯤ ꯊꯥ ꯑꯃꯒꯤ ꯆꯠꯂꯝꯃꯤꯕ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯗꯣ ꯗꯕꯜ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯇꯧꯗꯕ ꯌꯥꯗꯕ ꯂꯥꯛꯄ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯃꯨꯛꯀ ꯃꯆꯥ ꯃꯁꯨꯁꯤꯡꯁꯦ ꯃꯄꯥꯟꯗ ꯊꯝꯃꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯟꯕꯒꯤ ꯕꯔꯗꯟ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯔꯛꯄ ꯑꯗꯨꯁꯨ ꯑꯃꯨꯛꯀ ꯃꯆꯥ ꯃꯁꯨꯁꯤꯡꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯃꯌꯥꯝ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯝꯗꯝꯁꯤꯗ ꯊꯣꯛꯏꯕ ꯌꯥꯝꯅ ꯇ꯭ꯔꯤꯃꯦꯟꯗꯁ ꯑꯣꯏꯕ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯨꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯝꯕ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯃꯌꯥꯝꯁꯦ ꯏꯝꯄꯦꯛ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯆꯩꯊꯦꯡꯁꯦ ꯃꯥꯌꯣꯛꯅꯔꯛꯇꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯑꯀꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯃꯌꯥꯝ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯑꯃꯁꯨꯡ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯥꯌꯣꯛꯅꯔꯛꯄ ꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯨ ꯃꯥꯌꯣꯛꯅꯩ ꯁꯤꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯨꯔꯒ ꯊꯣꯔꯛꯄ ꯃꯥꯒꯤ ꯑꯣꯏꯕ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯌꯦꯡꯒꯦꯅ ꯈꯟꯕ ꯒꯣꯔꯃꯦꯟꯒꯤ ꯏꯝꯄ꯭ꯂꯣꯌꯤꯗ ꯈꯪꯗꯦ ꯃꯥꯒꯤ ꯂꯅꯥꯏ इंटरप्रेन्योर तौरगनी खंगदे नत्रगा लनाई ऑफिस मसा मसु सेटअप तौरगनी खंगदे मपानगी कंपनी सिंगा मरी लेनरगा लनाई ऑफिस मसा मसु सेटअप तौरगनी खंगदे मागी फ्यूचर येंगदोरिबा अदुंबा नहा क्यासे मसिसु मखोगी तुंगी फ्यूचर से मसी हंदकी कन्फ्लिक्शन मरम वरकांदा हाइनिंग लेतना एफेक्ट होय हाबतारी सुमाइना थमजके तंतरे
ꯆꯨꯝꯃꯦ ꯇꯁꯦꯡꯕꯒꯤꯗꯤ ꯏꯐꯦꯛꯇꯤꯞ ꯐꯅꯌꯥꯝꯗꯤ ꯇꯧꯈ꯭ꯔꯕꯅꯤꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯃꯨꯀꯣꯛꯀꯤ ꯁꯥꯏꯠꯇꯒꯤ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯄꯥꯡꯒꯟꯒꯤ ꯁꯃꯥꯖꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯦ ꯁꯤꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯃꯨꯀꯣꯛꯀꯤ ꯁꯥꯏꯠꯇꯒꯤ ꯄꯥꯏꯈꯠꯈꯤꯕ ꯁꯤꯡꯊꯥꯕ ꯌꯥꯕ ꯊꯕꯛ ꯑꯗꯨꯒꯨꯝꯕꯗꯤ ꯈꯔ ꯂꯩꯕꯤꯕ꯭ꯔꯥ ꯃꯁꯤ ꯇꯧꯕꯤꯕ ꯑꯩꯈꯣꯏꯅ ꯚꯥꯏꯑꯣꯂꯦꯟꯁꯁꯤ ꯍꯧꯔꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏ ꯑꯃꯨꯛꯀꯣꯛꯇꯤ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯌꯥꯝ ꯇꯣꯏꯅ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯍꯥꯏꯖꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯇꯧꯔꯒ ꯑꯗꯨꯒ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯗꯨꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯀꯤ ꯃꯤꯌꯥꯝꯁꯦ ꯑꯩꯈꯣꯏ ꯏꯟꯚꯥꯏꯠ ꯇꯧꯔꯒ ꯃꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯤꯡꯁꯤ ꯍꯥꯏꯖꯔꯒ ꯂꯥꯛꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯝ ꯀꯌꯥꯗꯁꯨ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡꯁꯤ ꯊꯝꯃꯒ ꯂꯥꯛꯏ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯄꯤꯁꯐꯨꯜ ꯀꯣ ꯑꯦꯛꯖꯤꯁꯇꯦꯟꯁ ꯑꯃ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯊꯧ ꯇꯥꯏ ꯋꯤ ꯍꯦꯚ ꯑꯦ ꯀꯝꯄꯦꯜ ꯁꯤꯆꯨꯋꯦꯁꯟ ꯇꯨ ꯂꯤꯚ ꯇꯨꯒꯦꯗꯔ ꯈꯨꯟꯅꯥꯏꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨꯅ ꯑꯩꯈꯣꯏꯗ ꯀꯝꯄꯦꯜ ꯁꯤꯆꯨꯋꯦꯁꯟ ꯑꯣꯏꯅ ꯊꯝꯕꯤꯔꯝꯃꯕ ꯑꯗꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃꯅꯤ ꯑꯗ ꯅꯣꯕꯗꯤ ꯀꯦꯟ ꯗꯤꯅꯥꯏ ꯏꯠ ꯀꯅꯥꯝꯇꯅ ꯃꯁꯤ ꯌꯥꯗꯕ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯀꯨꯀꯤꯒ ꯅꯥꯒꯥꯒ ꯑꯩꯈꯣꯏ ꯆꯤꯡꯗꯣ ꯄꯥꯠꯇꯣ ꯇꯨꯔꯦꯟꯗꯣ ꯄꯨꯟꯅ ꯏꯟꯖꯣꯏ ꯇꯧꯃꯤꯟꯅꯗꯕ ꯌꯥꯔꯣꯏ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯟꯗꯣ ꯄꯨꯟꯅ ꯏꯟꯖꯣꯏ ꯇꯧꯃꯤꯟꯅꯗꯕ ꯌꯥꯗꯕ ꯄꯥꯡꯒꯟꯒ ꯃꯩꯇꯩꯒ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯟꯗꯣ ꯄꯨꯟꯅ ꯏꯟꯖꯣꯏ ꯇꯧꯃꯤꯟꯅꯗꯕ ꯌꯥꯗꯕ ꯂꯝꯗꯝꯁꯤꯗ ꯅꯦꯆꯔꯦꯜ ꯀꯦꯂꯥꯃꯤꯇꯤ ꯑꯃ ꯊꯣꯛꯏ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤꯅ ꯄꯥꯡꯒꯟꯒꯤ ꯖꯒꯥꯅꯤ ꯈꯥꯏꯗꯣꯛꯑꯝꯃꯒꯦ ꯃꯁꯤꯅ ꯃꯩꯇꯩꯒꯤ ꯖꯒꯥꯅꯤ ꯁꯤ ꯈꯛꯇꯗ ꯅꯨꯡꯁꯤꯠ ꯁꯤꯠꯂꯒꯦ ꯁꯤ ꯈꯛꯇꯗ ꯏꯁꯤꯡ ꯆꯥꯎꯔꯒꯦ ꯁꯤ ꯈꯛꯇꯗ ꯖ꯭ꯋꯥꯔ ꯍꯥꯔꯒꯦ ꯌꯥꯔꯣꯏꯗꯕ ꯄꯣꯠꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯝꯗꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯂꯝꯗꯝꯁꯤꯒꯤ ꯀ꯭ꯂꯥꯏꯃꯦꯠ ꯂꯝꯗꯝꯁꯤꯒꯤ ꯁꯣꯏꯜ ꯂꯝꯗꯝꯁꯤꯒꯤ ꯏꯁꯤꯡ ꯂꯝꯗꯝꯁꯤꯒꯤ ꯅꯨꯡꯁꯤꯠ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯟꯖꯣꯏ ꯇꯧꯃꯤꯟꯅꯔꯒ ꯍꯤꯡꯃꯤꯟꯅꯔꯤꯕ ꯆꯥꯎꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯀꯥꯡꯂꯣꯟ ꯑꯃ ꯍꯤꯡꯃꯤꯟꯅꯂꯣꯟ ꯑꯃ ꯑꯩꯈꯣꯏ ꯐꯖꯅ ꯊꯝꯗꯕ ꯇꯥꯔꯒꯗꯤ ꯃꯗꯨꯅꯤ ꯑꯀꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯔꯤꯕ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯃꯒ ꯑꯃꯒ ꯌꯦꯡꯊꯤꯅꯔꯤꯕ ꯀꯥꯡꯂꯨꯞ ꯑꯃꯅ ꯑꯃꯕꯨ ꯊꯥꯖꯗ꯭ꯔꯤꯕ ꯀꯥꯡꯂꯨꯞ ꯑꯃꯅ ꯇꯧꯕ ꯊꯕꯛꯇ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁ ꯁꯣꯛꯑꯦ ꯍꯥꯏꯗꯅ ꯅꯤꯡꯗꯣꯟ ꯄꯣꯝꯃꯛꯏꯕ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏꯕ ꯄꯦꯟꯅꯗꯕ ꯂꯩꯔꯛꯏꯕ ꯀꯥꯡꯂꯨꯞ ꯑꯃꯅ ꯇꯧꯕ ꯊꯕꯛꯇ ꯑꯇꯩ ꯀꯥꯡꯂꯨꯞ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯥꯟꯅꯕ ꯍꯛꯇꯣ ꯏꯀꯥꯏ ꯈꯨꯝꯅꯗꯦ ꯃꯥꯅ ꯍꯦꯟꯅ ꯑꯆꯧꯕ ꯂꯥꯏꯑꯣꯟ ꯁꯤꯌꯔ ꯂꯧꯏ ꯃꯥꯅ ꯍꯦꯟꯅ ꯑꯆꯧꯕ ꯂꯝꯗꯝꯁꯤꯒꯤ ꯃꯄꯨ ꯑꯣꯏꯕꯒꯤ ꯔꯣꯜ ꯃꯥꯅ ꯂꯧꯅꯅꯕ ꯍꯣꯠꯅꯩ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯁꯤꯡꯁꯤ ꯚꯥꯔꯥꯗ ꯂꯩꯕꯗꯧꯅ ꯈꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯅ ꯈꯜꯂꯤ ꯍꯥꯏꯕꯅꯆꯤꯡꯕ ꯐꯥꯎꯔꯛꯏꯕ ꯀꯥꯡꯂꯨꯞ ꯑꯃꯅ ꯂꯝꯗꯝꯁꯤꯗꯩꯁꯤꯗ ꯇꯧꯕ ꯊꯕꯛꯇ ꯀꯥꯡꯂꯨꯞ ꯑꯃꯅ ꯅꯨꯡꯉꯥꯏꯇꯕ ꯀꯥꯡꯂꯨꯞ ꯑꯃꯅ ꯇꯧꯕ ꯊꯕꯛꯇ ꯀꯥꯡꯂꯨꯞ ꯑꯃꯅ ꯅꯨꯡꯉꯥꯏꯇꯕ ꯁꯨꯃꯥꯏꯅ ꯂꯩꯔꯛꯏꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯀꯔꯤꯅ ꯑꯣꯏꯍꯜꯂꯛꯄꯅꯣ What is the reason behind this? ꯃꯁꯤ ꯉꯔꯥꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯈ꯭ꯔꯤꯕ ꯑꯗꯨꯒꯨꯝꯕ ꯖꯦꯅꯦꯔꯦꯁꯟꯗꯨꯒꯤ ꯃꯤꯌꯥꯝꯅ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯒꯤ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯀꯥꯡꯂꯣꯟꯗꯣ ꯌꯥꯝꯅ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯃꯗꯨ ꯐꯖꯅ ꯇꯧꯍꯧꯗꯕꯒꯤ ꯉꯁꯤ ꯂꯥꯛꯏꯕ ꯏꯝꯄꯦꯛꯅꯦꯕ ꯉꯔꯥꯡꯒꯤ ꯁꯣꯏꯈꯤꯕ ꯃꯤꯁꯇꯦꯛꯇꯨꯒꯤ ꯏꯝꯄꯦꯛꯅꯦꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯉꯔꯥꯡꯒꯤ ꯑꯁꯣꯏꯕꯁꯦ ꯉꯁꯤꯒꯤ ꯃꯤꯔꯣꯟ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯆꯨꯝꯊꯣꯛꯍꯧꯗꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯗ ꯉꯔꯥꯡꯒꯤ ꯑꯁꯣꯏꯕꯗꯣ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯄꯥꯁ ꯇꯧꯔꯒ ꯊꯝꯃꯝꯗꯧꯔꯤꯑꯕ ꯃꯈꯣꯏꯗꯁꯨ ꯑꯃꯨꯛ ꯄꯤꯔꯝꯗꯧꯔꯤꯑꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯔꯤꯕ ꯉꯔꯥꯡꯒꯤ ꯃꯤꯁꯇꯦꯛꯁꯦ ꯉꯁꯤ ꯆꯨꯝꯊꯣꯛꯍꯧꯗꯕ ꯇꯥꯔꯗꯤ ꯍꯌꯦꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯗ ꯁꯤꯒꯤ ꯃꯤꯁꯇꯦꯛꯁꯦ ꯑꯩꯈꯣꯏꯅ ꯄꯥꯁ ꯇꯧꯔꯒ ꯑꯃꯨꯛ ꯄꯤꯔꯝꯒꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯔꯤꯕ ꯁꯃꯁ꯭ꯌꯥꯁꯤꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯋꯔꯁ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟ ꯍꯌꯦꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯅ ꯃꯥꯌꯣꯛꯅꯔꯛꯀꯅꯦꯕ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯁ꯭ꯄꯥꯔꯛ ꯊꯣꯛꯂꯛꯑꯅꯦꯕ ꯑꯆꯧꯕ ꯀ꯭ꯔꯥꯏꯁꯤꯁ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯅꯤ ꯕ꯭ꯂꯗ ꯁꯦꯠ ꯂꯥꯛꯑꯅꯤ ꯑꯃꯒ ꯑꯃꯒ ꯎꯕ ꯌꯥꯗꯕ ꯍꯥꯠꯇꯣꯛꯅꯕ ꯁꯤꯆꯨꯋꯦꯁꯟ ꯂꯥꯛꯈ꯭ꯔꯅꯦꯕ ꯁꯤꯒꯤ ꯃꯌꯥꯝꯁꯤ ꯂꯥꯛꯅꯅꯕꯒꯤ ꯃꯔꯨ ꯍꯨꯟꯈ꯭ꯔꯤꯕ ꯑꯗꯨꯒꯨꯝꯕ ꯀꯣꯖꯁꯤꯡ ꯑꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯐꯖꯅ ꯉꯁꯤꯒꯤ ꯖꯦꯅꯦꯔꯦꯁꯟ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯤ ꯃꯗꯨ ꯐꯖꯅ ꯑꯩꯈꯣꯏꯅ ꯔꯤꯌꯦꯂꯥꯏꯁ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯂꯣꯏꯅꯅ ꯃꯗꯨ ꯑꯩꯈꯣꯏꯅ ꯀꯔꯦꯛꯇꯤꯞ ꯃꯤꯖꯔꯁ ꯑꯃꯗ ꯄꯨꯔꯛꯍꯧꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯅ ꯉꯁꯤꯒꯤ ꯖꯦꯅꯦꯔꯦꯁꯟ ꯑꯩꯈꯣꯏꯕꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯅꯤꯡꯉꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯗ ꯇꯤꯟ ꯁꯤꯠꯆꯅꯤꯡꯉꯛꯀꯅꯤ ꯃꯥꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡ ꯑꯗꯨ ꯍꯥꯏꯅ ꯄꯜꯂꯀꯥꯟꯗ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯝꯕ ꯖꯦꯅꯦꯔꯦꯁꯟꯗꯨ ꯍꯥꯏꯅ ꯄꯜꯂꯀꯥꯟꯗ ꯅꯤꯡꯉꯝꯗꯕꯒꯤ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯁꯣꯏꯗꯅ ꯇꯥꯔꯛꯀꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ we have a compelled situation to live together ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯐꯣꯔꯃꯨꯂꯥꯗꯨꯗ ꯃꯗꯨꯒꯤ ꯕꯦꯁꯤꯁ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯦꯡꯉꯀꯥꯟꯗ ꯑꯗꯨꯒꯤ ꯌꯨꯝꯐꯝꯗꯨꯗ ꯂꯦꯞꯄꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯌꯥꯝꯁꯦ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯌꯥꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯌꯥꯝꯁꯦ ꯃꯇꯧ ꯀꯔꯝꯅ ꯄꯤꯁꯐꯨꯜ ꯀꯣ ꯑꯦꯛꯖꯤꯁꯇꯦꯟꯁ ꯂꯩꯍꯧꯒꯗꯒꯦ ꯍꯥꯔꯃꯣꯅꯤꯌꯁ ꯁ꯭ꯇꯦꯠ ꯀꯔꯝꯍꯥꯏꯅ ꯂꯩꯍꯧꯒꯗꯒꯦ ꯑꯗꯨꯒ ꯍꯥꯔꯃꯣꯅꯤꯌꯁ ꯁꯣꯁꯥꯏꯇꯤ ꯀꯔꯝꯍꯥꯏꯅ ꯂꯩꯍꯧꯒꯗꯒꯦ ꯀꯥꯡꯂꯨꯞ ꯑꯃꯅ ꯀꯥꯡꯂꯨꯞ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯀꯥꯡꯂꯨꯞ ꯑꯃꯅ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯍꯛꯇ ꯁꯣꯛꯑꯣꯏꯗꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯍꯛꯇ ꯁꯣꯛꯑꯣꯏꯗꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯅꯤꯡꯗꯣꯟ ꯄꯣꯝꯅꯔꯣꯏꯗꯕ ꯗꯦꯠ ꯀꯥꯏꯟ ꯑꯣꯐ ꯀꯂꯦꯛꯇꯤꯚ ꯄꯤꯁꯐꯨꯜ ꯑꯦꯟड ꯍꯥꯔꯃꯣꯅꯤꯌꯁ ꯁꯣꯁꯥꯏꯇꯤ ꯑꯃ ꯃꯇꯧ ꯀꯔꯝꯅ ꯂꯩꯍꯧꯒꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯍꯤꯔꯝꯗ ꯉꯁꯤꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝꯁꯤꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯦꯁꯤቭ ꯄꯤꯄꯜꯁꯤꯡꯁꯤꯅ ꯗꯦ ꯁꯨꯗ ꯀꯝ ꯑꯥꯎꯠ with a positive mindset aduga loinana akhoi ki oiba future se karino haiba ma koi collective future ama common destiny ama akhoi thibagi mathau tab layeba
ꯃꯗꯨꯒꯤ ꯑꯋꯥꯠꯄ ꯚꯦꯀꯝꯗꯣ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯂꯩ ꯃꯗꯨꯒꯤ ꯑꯋꯥꯠꯄ ꯚꯦꯀꯝ ꯑꯗꯨ ꯃꯦꯟꯁꯤꯟꯅꯅꯕꯒꯤ ꯍꯤꯔꯝꯁꯤꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯅ ꯑꯩꯈꯣꯏ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯔꯒ ꯂꯥꯛꯏ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯋꯥꯟ ꯕꯥꯏ ꯋꯥꯟ ꯑꯃꯃꯝꯇ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯌꯥꯝꯗ ꯄꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯃꯇꯝꯒꯤ ꯑꯀꯛꯅꯕ ꯀꯟꯁꯇ꯭ꯔꯦꯟ ꯂꯩꯒꯗꯕꯅꯤꯅ ꯑꯩ ꯃꯗꯨꯃꯗꯤ ꯂꯧꯖꯔꯔꯣꯏꯒꯦ ꯄꯕ꯭ꯂꯤꯛ ꯗꯣꯃꯦꯟꯗ ꯂꯣꯏꯅ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯍꯥꯏꯕꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯌꯥ ꯑꯃꯗꯤ ꯂꯩꯔꯦꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯃꯁꯤꯒꯤ ꯃꯁꯤꯡ ꯊꯤꯉꯝꯗ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯗꯣ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯑꯩꯅ ꯈꯟꯖꯕꯗ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯈꯟꯖꯕꯗ ꯑꯩꯈꯣꯏ ꯏꯖꯨꯀꯦꯁꯟ ꯑꯃꯁꯨꯡ ꯁ꯭ꯀꯤꯜ ꯗꯦꯕꯂꯞꯃꯦꯟ ꯑꯗꯩ ꯑꯟꯏꯝꯄ꯭ꯂꯣꯏꯃꯦꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯧꯒꯠꯂꯛꯏꯕ ꯌꯨꯠꯁꯤꯡꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅꯦꯕ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯡ ꯑꯗꯒꯤ ꯇꯝꯕꯒ ꯏꯚꯟ ꯇꯝꯂꯤꯉꯩꯗ ꯍꯧꯅ ꯈꯟꯕ ꯍꯧꯔꯤꯕ ꯁꯥꯇ꯭ꯔ ꯈꯔꯗꯤ ꯑꯩꯁꯦ ꯍꯌꯦꯡ ꯇꯧꯔꯀꯥꯟꯗ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯀꯥꯏꯗ ꯊꯕꯛ ꯇꯧꯗꯨꯅ ꯑꯩꯒꯤ ꯁꯤꯟꯐꯝꯁꯦ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯤ ꯃꯣꯏꯗ ꯑꯁꯥ ꯑꯃ ꯎꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯗ ꯐ꯭ꯌꯨꯆꯔꯗ ꯂꯥꯛꯀꯗꯕꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯍꯥꯟꯅꯗꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯃꯊꯛꯇ ꯉꯁꯥꯏ ꯏꯔꯥꯡ ꯑꯃꯁꯨ ꯑꯩꯈꯣꯏ ꯏꯊꯅꯤꯛꯀꯤ ꯑꯣꯏꯕ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ ꯁꯤꯅꯁꯨ ꯍꯦꯟꯅ ꯑꯃꯨꯛ ꯁꯣꯛꯆꯟꯕꯒꯤ ꯍꯧꯖꯤꯛ ꯐꯤꯕꯝꯗ ꯂꯩꯔꯦ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯏꯌꯥꯝꯕꯗꯒꯤ ꯈꯪꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯖꯨꯀꯦꯁꯟ ꯑꯃꯁꯨꯡ ꯁ꯭ꯀꯤꯜ ꯗꯦꯕꯂꯞꯃꯦꯟꯒꯤ ꯄꯣꯠꯁꯦ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯛꯄꯅꯦꯀꯣ ꯁ꯭ꯀꯤꯜ ꯗꯦꯕꯂꯞꯃꯦꯟꯒꯤ ꯄꯣꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯁꯤꯇꯤꯁꯤꯡꯗ ꯂꯩꯔꯤꯕ ꯆꯥꯎꯈꯠꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯌꯦꯡꯀꯥꯟꯗ ꯃꯅꯤꯄꯨꯔꯁꯤꯅ ꯄꯨꯔꯥ ꯑꯟꯗꯔ ꯗꯦꯕꯂꯞꯇ ꯂꯩꯕꯒꯤ ꯐꯤꯕꯝꯁꯦ ꯃꯌꯥꯝꯁꯨ ꯍꯦꯟꯅ ꯈꯪꯉꯦ ꯁꯤꯗꯤ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯟꯏꯝꯄ꯭ꯂꯣꯏꯃꯦꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯁꯤ ꯑꯃ ꯁꯣꯜꯕ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯏꯖꯨꯀꯦꯁꯟ ꯑꯃꯁꯨꯡ ꯁ꯭ꯀꯤꯜ ꯗꯦꯕꯂꯞꯃꯦꯟꯒꯤ ꯄꯣꯠꯁꯦ ꯁꯤꯗ ꯀꯔꯝꯕ ꯏꯌꯥꯝꯕꯒꯤ ꯁꯥꯏꯠꯇꯒꯤ ꯋꯥꯈꯟꯗ ꯀꯔꯝꯕ ꯄꯣꯠꯇ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯔꯒ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯑꯃ ꯇꯧꯔꯒꯗꯤ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯗ ꯃꯁꯤ ꯑꯃ ꯇꯧꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯟꯏꯝꯄ꯭ꯂꯣꯏꯃꯦꯟ ꯃꯌꯥꯝꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯑꯃꯗꯤ ꯁꯣꯜꯕ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯀꯩꯀꯩ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩ ꯁꯤ ꯃꯇꯥꯡꯁꯤꯗ My views as well as the views of the Amokok ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯍꯤꯔꯝꯁꯤꯗꯀꯣ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯈꯤꯇꯪ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤ ꯁꯤꯗꯩꯁꯤꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯑꯗꯣꯝꯕ ꯀꯩꯅꯣ ꯑꯃꯅꯤ ꯐꯦꯀꯜꯇꯤ ꯑꯃꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯃꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯃꯦꯔꯤꯀꯥꯒꯨꯝꯕ ꯂꯩꯄꯥꯛꯇꯗꯤ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯥꯔꯚꯤꯁ ꯁꯦꯛꯇꯔ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯃꯌꯥꯝ ꯑꯃꯈꯛꯀꯤ ꯀꯩꯅꯣꯁꯦ ꯄꯣꯠꯁꯦ ꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯂꯩꯕ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯥꯔꯚꯤꯁꯁꯦ ꯀꯔꯝꯕ ꯁꯥꯔꯚꯤꯁꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯇꯤꯆꯤꯡ ꯄ꯭ꯔꯣꯐꯦꯁꯟꯗ ꯂꯩꯕ ꯀꯥꯡꯂꯨꯞꯁꯦ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯂꯩꯌꯦꯕ ꯑꯗꯨꯅ ꯁꯦꯂꯔꯤꯁꯨ ꯃꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯏ ꯑꯃꯦꯔꯤꯀꯥꯗ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯇꯤꯆꯤꯡꯁꯤꯅ ꯉꯁꯥꯏꯒꯤ ꯂꯣꯏꯅ ꯗꯣꯛꯇꯔ ꯄꯨꯊꯣꯔꯛꯀꯗꯣꯏꯅꯤ ꯏꯟꯖꯤꯅꯤꯌꯥꯔ ꯄꯨꯊꯣꯔꯛꯀꯗꯣꯏꯅꯤ ꯁꯥꯏꯟꯇꯤꯁ ꯄꯨꯊꯣꯔꯛꯀꯗꯣꯏꯅꯤ ꯃꯤꯂꯤꯇꯔꯤ ꯁꯥꯏꯟꯁ ꯇꯝꯕꯒꯤ ꯑꯣꯏꯔꯣ ꯄꯨꯊꯣꯔꯛꯀꯗꯣꯏꯅꯤ ꯍꯤꯔꯝ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯇꯤꯆꯤꯡ ꯄ꯭ꯔꯣꯐꯦꯁꯟꯗꯒꯤ ꯊꯣꯔꯛꯀꯗꯕ ꯑꯣꯏꯕꯅꯤꯅ ꯇꯤꯆꯤꯡ ꯄ꯭ꯔꯣꯐꯦꯁꯟꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯂꯧꯋꯦꯕ ꯑꯗꯨꯅ ꯏꯖꯨꯀꯦꯁꯟ ꯍꯥꯏꯔꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯟꯅꯥꯏꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨꯅꯦꯕꯀꯣ ꯏꯖꯨꯀꯦꯁꯟꯁꯦ ꯏꯟ ꯁꯣꯔꯠ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯉꯁꯤ ꯃꯥꯌꯣꯛꯅꯔꯤꯕ ꯁꯃꯁ꯭ꯌꯥ ꯃꯌꯥꯝꯁꯦ ꯃꯁꯤ ꯀꯃꯥꯏꯅ ꯁꯣꯜꯕ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯍꯤꯔꯝꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯏꯖꯨꯀꯦꯁꯟꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯚꯦꯔꯤ ꯃꯆ ꯏꯝꯄꯣꯔꯇꯦꯟ education will take a vital role and a very much important role ko education sina lawdoini education na torakadoi loina ko si manungsida education se karamba mongda education pigadage habasine ba khwaidagi mangda tariba choba challenges se ngasi akhoigi india da leriba akhoigi society sida ngasi akhoina phangiba education system se colonial education system gi legacy ne ba khona phangisi colonial education system gi legacy adu karino haiba matamda akhoigi india masa sing asida british na tambiramba mahi se kaino haikanda moi colonial system do madu sogatna na bagi madu support tawna na bagi makhoigi makhada employee oiba yana na ba khaki makhoida courtesy pi na ba khaki makhoida ব্যবহার pi na ba khaki makhoina pamba mawong do da makhoigi service bibi na ba khaki that kind of education system do madu ne ba khoida piramise mi emana masa mathanta matau karamna moromdom lepcha gadage haiba adugi education system adu natte ba piramise colonial education system hairisiga atopa akoi mai independent education system hairisiga ani sikhenari aduna maram warakanda akoi kano da example mo in harakanda akoi application gumba iba haru adu matamba da yours faithfully gaina taw yours obediently gaina adagi his majesty his excellency the session aramdro adagi the most respectfully gain sinatro honorable gaina sinatro sigi sinaremi ba keno me amcha tena te colonial kenoni akoi terminology ni colonial gi ba magi education system dugi part amani haijari ba adugi system dugi legacy da akoi india da leriba education system je lehobana maram orakanda akoi sigi system sidagi puthorakpa angang singsi product singsi mase masa mathanta maromdom lepcha bangamba that kind of generation se mase puthok trayaba larik tamuraga kari tawre alakanda government ki job nairaga leiba that kind of system am khak puthore aba
adanga sigi laiba khunai si laiba challenges sing si yengu matamda hojikti kari tawre hakanda laiba challenges sing sigi matungina angang sing se marom dom lepcha bangamba that kind of education system ama yautragadi koi khunai si laiba government na create tawriba job singa se masing ngairaga hingba khattanadi akoi angang sing sigi tungi future maraiba lepa yararoi akoi tungi lakatoiba generation sigi maraiba lepa yararoi habsi sigi wakhalon si lakpadagi akoi skill development haiba my education system se skill education haiba system se mase lakpane ba swai matang sida akoina yengba yaba se maruaina kogi kari hanu tare kogi mahiroi sing sigi marakta akoi classification khara khaido iko mahiroi sing sida adu masana inborn da natraga magi parents ki magi leriba circumstance aduna maram oira kanda ma awang ba thaki professional natragana white collar ta hairagan awang ba thaki education system enjoy to yaba mi makhalama aduga madu enjoy to ba ngamoi ta ba BA pass to re MA pass to re hairakanda thora kanda government na lawrakpa BA MA na to yaba thabak sing khara do yamna limited post khara do ngairaga sum leiga do ba that kind of akhigi marakta leiba kanglup haitare ne ko professional oiba doctor gumba engineer gumba aeronautic engineer gumba natragana tongan ba mem leiri dana ko sigumba kano gumba legal profession da hero natraga business management da hero tongan ba hiram da lei griba sigumba sing si ki thakchi yauna tam khraba kanglup sing chema makhoi gi oiba future ure ko makhoi future adam la ane na ure aduga like tam khre si ki thakchi yau hau da ba BA phau tang da tamjaba 10 phau tang da tamjaba intermediate phau tang ga 12 phau tang da tamjarakpa MA phau ga su tamjaba kanglup sing sine ba society sida masing khwai dagi yami sige masing khwai dagi yamba kanglup se masi moigi future se uncertain way makhoi si tungda kari thoga da ga se uncertain way sige kanglup se masi sigi accommodation ama taunana bagi thorang se kani na way ga da ga kan skill development education se skill education people se sikhakna oigani haibatu ne ba jiklai se malamaduna manipur gi khunai se nga si lairiba economy gi chaitheng unemployment gi chaitheng corruption gi chaitheng lairiba manipur gi khunai si gi lairiba chaitheng mayam sina chikthatlaba aduga magi makok to madu masa mathanta marom dom lepchaba gi okhal khanba ngamdraba aduga ma generation asina akoi khunai sida tongan ba unwanted oiba that kind of activities mayam ama khak akoi create torok na bagi masak ohendi base masidagi akoina kalhongna na ba pambai haiba taragani akoi skill education gi movement se masi akoi achouba akoi gi green revolution gi movement tawkhiba dawna akoi kano gi white revolution gi movement tawkhiba dawna industrial revolution gi movement tawkhiba sumaina akoi skill education gi movement se lamdam sida paksan na masi paikhat kadabadi haiba aigi humble opinion na khak swaida thamjage masigi manung channa manipur leriba pangin community as a whole akoi lamdam sida leriba thawak phangdabagi seithiang se lamdam se leriba community mayam sige marakta ekhoi dani hena bayok ne manam karigino haiba matamda akoi we have been deprived in the legislature akoi da akoi gi oiba historical right ama weriba akoi right to represent in the assembly right to represent in the administration se masi akoi gi oina di deprived to kamaina tawi haba matamda 60 numbers of assembly segment sige manungda 20 numbers of assembly segment se chingdaneba maduge manungda 10 namana hauchik nagagi area ta nagagi MLA oina lere another 10 namana kuki gi MLA oina lere lemhoriba 40 se maitei amasung pangan ani se distribute to gadaba according to their proportion of the population magi population adugi leriba proportion adugi matung inna yenafam thokpa sit neba tampakta lehoriba nipsu se madugi manungda approximately mayamna hainare khogi maitai gi population se around 12 to 13 something ko adumaina leramba yaina hainare akhoi gi population se 3.5 like how we marakta leramba ya hosi akhoina chapchabe accurate haiba ngamtri si 2011 ki census record adugi matungda hausi phaboda authentic oiba census report ama leitabana maram oraga approximation da haibani ko ana around 3 to 3.5 population gombai khoi leramba ya ina anu si somyengo matamda 4:1 gi formula da ko 4:1 gi formula da maitai na mari leiba matamda pangan ama leiba sumaina sigi equation da layeba akogi population gi thaksi maitai na saruk mari oiba matamda pangan gi saruk ama oiba adoi taragadi maitai na mithai mari chabada pangan su mithai amadi chagada mai chumi ko aduki formula da lakpa matamda Sydney phuse masi Sydney phuse
ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏ ꯀꯌꯥ ꯐꯪꯐꯝ ꯊꯣꯛꯏ 4:1 ꯒꯤ ꯐꯣꯔꯃꯨꯂꯥꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯗꯨ ꯑꯦꯄ꯭ꯔꯣꯛꯁꯤꯃꯦꯠꯂꯤ ꯑꯩꯈꯣꯏ 10 ꯍꯥꯏꯁꯦ ꯑꯗꯣ 10 ꯗꯨ ꯌꯧꯗ꯭ꯔꯁꯨ 8-9 ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯣꯔ ꯁꯤꯠꯁꯤ ꯂꯩꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯗꯨꯗꯤ because of the belongingness to Pangan community or because of the belongingness to Islamic religion Islam chaluba Pangan identity da poguna manam orakanda akhoi assembly da represent tawraga MLA oiba ngamdabagi situation che akhoi mayoknare adudi MLA masing du hanthana leirabanina ngasai unemployment da so hengala ya ko housing matamna mayamna khangbire sarkar ge thabak changbase nepotism favoritism corruption si akhoi ifong phongabani ba ada Pangan na constable ama oige hairadi magi rate se tonga lo chumi aduna simayamna khangnare dana ko maramdi kaino aikanda thaba khanga dori ba mi do magi mapan thau nate magi mari mata nate relative nate ba paisa du de yenga ne ba haba ka tois ana paisa du bargain tor panina ba rate se tonga le ba Pangan na thawak changge harakat ado rate tu wanga ka su changba ngam hau da su yam yauri me ba maramdi nepotism du na maram moraga corruption gi mathakta nepotism na mu kakhat nepotism gi mathakta corruption na mu kakhat toro sanaba that kind of system ne Manipur lives ala nepotism to ngasai gi minister MLA are officers lairi mayam du di Pangan dagi masing yam yaudra banina thaba khalak pa matamda thaba hap ka dori base magi nakna ba mari mata du da favoritism tawna khimina Pangan je thaba phangbagi chang yam hanthai ba ado amuka corruption na khara kar ka dab du su rate che Pangan gi na thawak changbagi rate che khara wang banina amuka madu da su amuka mayone aduna ngasai gi right to represent in the assembly se da akhoi gi phangpham thokpa sakthung se hanthara pana maram oraga akhoi accordingly akhoi gi thabak changbada akhoi gi phangba khudong chaba gi chang si chu hanthare abako sigumba situation se hojikpudi reservation system si lerakpana maram oraga little bit ko samhat khara gi makhai di promen lai khara gi makhai di akhoi gi oiba position kitang retain tawi adubo mase akhoina madu phangi haidana so sabchaba equal proportion da propadi ngamde haiba phamse suaina thamse sigi matang si ngasai gi even mamang de koina thengna tibada even khoi gi even university natra college ki adu admission tawbada natraga any thawa ma result out tawbada khoi gi phangbi ba reservation adu fo yauna pirakti habagi khara ma thengna ada khoi gi tongan ba department mayam khakta khoi gi phangpham thokpa akhoi reservation gi chakthung du chapchana phangibra natraga phangdabra haibase akhoi mainat ni yengchan ba matamda phangpham thokpa chapchaba adu ba sit masing sing du su na phangkidaba adu ba deadlock mayam ma akhoi backlog haitare backlog mayam ma lehori amadu akhoi government ta akhoi chapchaba su proper channel da madu gi pot sing do akhoi government na kano tobina na ba pibina na ba makha ta ba thawak lorak pada madu backup tobina na ba adu gi pot se akhoi hana mamang da memorandum pi su laikre makha ta na su akhoi madu comment takna na ba akhoi adumaina adu wakal thami adu ga khoi yamba hojik kaino gi Manipur sida lai se different communities phani yam khoi na masing thiru ga di ko ban khoi Pangan su yaroga dai meti sida naw sing yaw to pa community mayam sida ado hai different community mayam si mai magi different community oi bani na adu culture adagi la custom different oi dune ba asigi mayam se masi akoina tongan oi haidane khoi tongan lainaraga de khoi pikra Manipur si chakhot pe lambi di sungu ude tare na khoi gi wakhan su lam phang oi dune ba chakhot pe lambi lak su lawai adu ba akoina sida yamba daina thamaning isina different community oraga su hai different community se masigi thamna ba masigi gap am lai report se matau karna samjinaraga masi akhoi Manipur si punna chakhot na bagi lambi de chatpa yaw ge basi sigi wafong kitang mayam major community lai ba minor community khodi mak se represent tawga wafong kitang thambi ba sida akhoi da Japanese philosopher Francis Fukuyama haidana amakak lai mana magi larik amada sumna haidok pirami absence of recognition and the false recognition is the cause of the ethnic conflict hai is the cause of the ethnic dilemma bamana hai ana lamdam sida lairiba akhoi gi lamdam sige geographical features haib tare sige manung da leminari ba akhoi gi miyam se kana no haib se akhoi ahan da masima akhoi fazana khangmin na ba amasung yamin na ba amsangin aina lamdam sida hana lakpani mana kona lakpani mana aduni haibage that kind of mindset sinadi maduge potu solution lai royaba lamdam sigi miyam je akhoi lamdam sigi adumba mapu oimina gadoriba lamdam sigi mapu oimina gadoriba ownership ki interest se masle sida akhoi lamdam sida leiba miyam se acknowledge tawmina bam changini madu karamba baseline amagi makhada madugi baseline dugi mamanga lerambam khosina lamdam sigi mapu oibagi hakngo karamba miyamna baseline dugi matungda lakpa adumba lamdam sigi mapu oibagi hak oiroidaba miyamno haibse akhoina madugi kainoma line nam sing thoga line dugi matungda lakpam khaidudi akhoigi lamdam sigi mi na te makhoida outsiders ni ko adugi mamamda leiram khaba singna tudi lamdam sigi mi ni haidana akhoi yaminabam changtro aduga loinana
लेमिनरीबा तोगान तोगानबा अदुगुम्बा यामिन्नख्रबा कांगलुप फुरुप मयामसे मसी पुन्ना नुंसी चानना हिंमिन्नबसे मतौ करमना हिंमिन्नबा यागदगे हाइबा मागी तोगानबा मेथोडोलॉजी अमा अदुदा अखोइना युमफम ओइराकान सागतपा दैट काइंड ऑफ पॉलिटिकल फिलोसॉफी अमा अखोइदा मथौ तात्रो लेंगा की ओइबा नेशनलिज्म की माइंडसेट अमा युमफम ओइराकान सागतपा अदु मथौ तात्रो अखोइदा मदुगी पोतो नते अब हुजिक मणिपुर लैरिस अनु मसिगी मतंगसे लाको मतमदा अखोइगी कनोना हाइरमे अब्दुल्ला ओकाला हाइदना अखोइगी कुर्दिश की रिवोल्यूशनरी अमना सुमाइना हाइदे फॉर द सेक ऑफ ब्रदरहुड एंड पीस एंड हार्मोनी आई एम रेडी टू सर्व द टर्किश पीपल हाइबा अब्दुल्ला ओकाला हाइबसी 1948 पोखिबा 1975 दा लॉ ग्रेजुएट ओइखिबा इस्तांबुल लॉ यूनिवर्सिटी दगिको 1979 दा कर्डिस्तान पीपल्स वर्कर्स पार्टी हाइदना रिवोल्यूशनरी ऑर्गेनाइजेशन अमा सेमकतखिबा 1999 दा फारगा मासे जेल लेखिबा अदुगा 2009 दा अखोइगी पीस दा अखोइगी डायलॉग तो होखिबा 2011 दा मु काइखिबा काइरा मतुंगदा इथत टर्कीना कंट्रोल तोबा इथत ले अमदा मासे सोलिटरी कन्फाइनमेंट ओइना हुजु लेरिबा अदुंबा अफाउबा अदुंबा रिवोल्यूशनरी अमने माना हाय ब्रदरहुड अमसुंग पीस एंड हार्मोनी मेंटेन तौननबगिदमक्ता आई मागी येकनबनी हाइना माना मागी कर्टिस पीपल की ओइबा निंखा तंबा तालिबा अदुगी निंखा तंबदो मांगहल्ले हाइना खल्लिबा टर्किश पीपल दो अदुगी दमक्ता आई सेवा तौननबा आई रेडी द लई हाय नाउ मणिपुर दा मैतैना करिगिदमक्ता फॉर द सेक ऑफ आवर पीस एंड हार्मोनी our national interest we are ready to serve the Naga people, we are ready to serve the Kuki people, we are ready to serve the Pangal people. Kari haibang amoydorino Naga na kari kidamakta we are ready to serve the Meitei people, we are ready to serve Pangal people, we are ready to serve the Kuki people. Haibang amoydorino Kuki na di likewise adumaina kari haibang amoydorino akhoi sireisida baseline amagi makhada yek akhoi outsider oiraba immigrant sing adudi law gi matungina bharat chatnariba law amso manipur sanariba law asigi matungina law na tawfam thokpa mathau tawjasano madu akhoi kanamata na kuki na su yatpirakano maitai sing na su madugi matang na ningdon pombigano aluga naga sing na su madugi matang da ningdon pombigano pangana su ningdon pompam thokte law na tawfam thokpa gi magi mathau do tawbada kuki na su cooperation pibiyo leiminariba kanglo phurpuna mangna su cooperation pibiyo that's all loirena मितो कनानो हाइबसे लो ना डिटेक्ट तौजसनो मद कनामतन खुथिनजन गुमसेबा तौ यारोय हाइना सु थोपिरकनो बकुकी सिंसु अदुगा मदुगे मतंग द पुथोक्तना अखोय मसेलगे मरक्ता निंगाइ सिंदानबा नुंगाइना दबगी सिचुएशन सु लेहन गुमसेबा ना बमति पुरक्सेबा अदा अखोय कालुबमबो अखोय प्रेस तौना सेबा अवांगो थाक्ता इकाइ खुमना सेबा अवांगो थाक्ता थंगना सेबा नंगा आइगा नुंगसिना सेना हाइरगा नंगी नपा नपु नंगी एंसेस्टर टू वाइन इकाइ खुम नत्रबा आइगा नंगा नुंगसिना से हाइरगा आइगी हलम नंगी इकाइ खुम नत्रबा आइना ngasi सेलिबा फी आइना ngasi ngangi ba loan आइना ngasi चारिबा चिंजाक से नंगी इकाइ खुम नत्रबा नंग अदो बतारगा नंगा आइगा करमाइना नुंगसिना बा लाखनी अदो बतारगादी नंगा आइगा नुंगसिना से हाइबा तारगादी मणिपुर दा खुंदामिनरिबा कालु फुरु खुदिमकी मागी लैरिबा कस्टम एंड यूजेस ट्रेडिशन मागी लैरिबा रिलीजन सिंगसे मसे अखोय अमना अमबु वाइस वर्सा अखोय लोइनबकना इकाइ खुमनबा चंगेबा दैट काइंड ऑफ कलेक्टिव माइंडसेट तमा अखोयना कॉमन मेथोडोलॉजी होइना अखोय लंगमसे पुरकपम चंगेबा सुमाइना थमसे उजबदसु अमुको के साइट की मणिपुर की थोक थोदो डिफरेंट कम्युनिटी मयाम सिदा लैखिबा चममनबा क्या अमसु हाना मदु रोल अचौ लौबिरगा क्या अम सोल्यूशन पुरकसु थेना काय तारे पब्लिक क्या अमसु खंगिरमनिको अदो सिगी हानादगी तौरगा लाई पोटसिदा अखोय मणिपुर इरांग से हवपदगी आई साइट जो खंजबदा ऑर्गेनाइजिंग साइट जो चैलेंज कया म थेंगरम दो माल अदु माइना वखन तौ एमन दसो अदु हारि बसिगी लाइब चैलेंज मयाम से कोई वया खन कमाइना कोई ओवरकम तौगा सपी गेसी मतंग से कमाइ फेस मसी यामना सेंगना हार कांदा चैलेंजेस मयाम मदि मायोंनै कयगु मतम ददि समटाइम्स कोई अचुम बसि ngang ba yarak taba matang su mayokna khitaba nati adu time and situation gi matungina akoi ngang ba yataba matang da koi silent oi khib so dum lai adu tangai phadana ngang ba daba yataba matang da koi adum atmosphere siga chana ba wahi wata da akoi adum ngang na ba honaraga adum lai adu akoi da koina thadok cha da ba koina lamang na da ba akoi mitta maseng marang oina udaba posak ama khakti manipur lai riba manipur haiba se as it is adum lai gani akoi gi pai pu singna ikheng taraga manipur haiba se nakmin naraga kanmin naraga lakhe lamdam amani lamdam se kai hanna ba tongan ba situation me ama lakpa taraga su manipur se intact adum leina na ba situation soidana circumstance na compel tabaga thorakani loina na lamdam sigi leriba ngasi
ꯅꯁꯤꯃꯛꯀꯤ ꯑꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯔꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯍꯨ ꯆꯦꯜꯂꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯄꯦꯒꯟꯗꯥ ꯍꯨ ꯆꯦꯜꯂꯕ ꯃꯥꯏꯟꯁꯦꯠꯁꯤꯡ ꯑꯗꯣ ꯌꯣꯠꯂꯨꯔꯕ ꯃꯀꯣꯛꯇ ꯆꯪꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯂꯝꯗꯝꯁꯤꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯁꯤꯡꯆꯦꯞ ꯊꯥꯅꯕ ꯍꯣꯠꯅꯕ ꯈꯠꯅ ꯆꯩꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ that kind of situation supposing ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯗꯁꯨ ꯑꯁꯥ ꯑꯃ ꯄꯤꯁꯟꯕ ꯅꯣꯏꯒꯤ ꯁꯤ ꯐꯪꯒꯗꯕꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯣꯝꯗꯁꯨ ꯃꯩꯇꯩꯗꯁꯨ ꯑꯁꯥ ꯑꯃ ꯄꯤꯕ ꯑꯗꯨꯒ ꯏꯕꯟ ꯄꯥꯡꯒꯟꯒ ꯃꯩꯇꯩꯒꯒꯤ ꯃꯔꯛꯇꯁꯨ ꯁꯤꯡꯆꯦꯞ ꯊꯥꯅꯅꯕ that kind of ꯑꯩꯈꯣꯏ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯃꯌꯥꯝ ꯑꯃꯈꯛ ꯂꯥꯛꯏ ꯑꯗꯣ ꯂꯥꯛꯏꯕꯁꯤꯡꯁꯦ ꯃꯁꯤꯁꯤ ꯑꯔꯣꯏꯕ ꯔꯤꯖꯜꯠꯁꯦ ꯃꯁꯤ ꯁꯤꯡꯆꯦꯞ ꯊꯥꯅꯕ ꯍꯣꯠꯅꯔꯛꯏꯕ ꯑꯁꯤꯡ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯗ ꯇꯣꯡꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯥꯡꯀꯛ ꯀꯌꯥꯗ ꯑꯩꯈꯣꯏ ꯋꯥꯃꯤꯟꯅꯔꯛꯈ꯭ꯔꯕ ꯑꯗꯨꯒ ꯂꯝꯗꯝꯁꯤ ꯄꯨꯟꯅ ꯉꯥꯛꯃꯤꯟꯅꯔꯛꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯂꯝꯗꯝ ꯑꯃꯅꯤ ꯃꯁꯤ ꯀꯥꯏꯅꯅꯕꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯃꯗꯨ ꯌꯥꯝꯅ ꯂꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯔꯤꯌꯦꯂꯥꯏꯁ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯥꯏꯊꯤꯕ ꯄꯤꯔꯛꯀꯅꯤ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯑꯣꯟ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯃꯀꯣꯛ ꯑꯃꯁꯨꯡ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯑꯔꯣꯏꯕꯗ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯉꯁꯤꯗꯒꯤ ꯆꯍꯤ 5-10ꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯏꯅ ꯏꯌꯥꯝꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯀꯗꯥꯏꯋꯥꯏ ꯐꯥꯎꯕ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯇꯧꯒꯦꯕ ꯈꯟꯕꯤꯒꯦ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯏꯁꯥꯒꯤ ꯂꯩꯕ ꯐ꯭ꯌꯨꯆꯔꯒꯤ ꯚꯤꯖꯟ ꯑꯗꯨꯒꯨꯝꯕ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏ ꯀꯣ ꯑꯦꯛꯖꯤꯁꯇꯦꯟꯁꯀꯤ ꯄꯥꯎꯖꯦꯜꯁꯦ ꯁꯤ ꯈꯔ ꯍꯦꯟꯅ ꯃꯉꯝ ꯁꯥꯟꯅ ꯂꯥꯛꯀꯗꯕ ꯆꯍꯤꯁꯤꯡꯗ ꯑꯩꯈꯣꯏ ꯄꯨꯈꯠꯂꯛꯄ ꯉꯝꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯒꯅꯤ ꯉꯝꯁꯨ ꯉꯝꯒꯅꯤ ꯍꯥꯏꯕꯒ ꯑꯩꯈꯣꯏ ꯊꯥꯖꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯃ ꯂꯩ ꯑꯅꯤꯁꯨꯕꯗ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯛꯁ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯝꯗꯝꯁꯤꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯕꯨ ꯇꯨꯡꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯤꯌꯥꯝꯕꯨ ꯋꯦꯜꯐꯤꯌꯔ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯊꯥꯛꯇ ꯄꯨꯈꯠꯅꯕ ꯍꯣꯠꯅꯔꯛꯀꯗꯧꯔꯤꯕ that kind of political system ꯑꯃ ꯂꯝꯗꯝꯁꯤꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯋꯥꯈꯜꯂꯣꯟꯒꯤ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯄ꯭ꯂꯦꯠꯐꯣꯝꯒꯤ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯃꯗꯨ ꯂꯝꯗꯝꯁꯤꯗ ꯂꯩꯍꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯑꯃꯨꯛ ꯀꯣꯛꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯄꯥꯏꯈꯠꯀꯅꯤ ꯑꯃꯁꯨꯡ ꯉꯝꯁꯨ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯊꯥꯖꯕ ꯂꯩ ꯂꯣꯏꯅꯅ ꯑꯩꯈꯣꯏꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯀꯌꯥꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯃꯃꯤ ꯁꯥꯝꯊꯔꯛꯂꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯔꯤꯂꯦꯁꯟ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣই ꯔꯦꯁꯇꯣꯔ ꯇꯧꯅꯅꯕ ꯍꯣꯠꯅꯕꯗ ꯃꯉꯝ ꯁꯥꯟꯅ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯆꯠꯄ ꯊꯥꯖꯕ ꯂꯩ ꯑꯗꯨꯒ ꯉꯝꯁꯨ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯑꯗꯨꯒ ꯃꯔꯨꯑꯣꯏꯕꯗ ꯑꯩꯈꯣꯏ ꯄꯥꯡꯒꯟ ꯀꯝꯃꯨꯅꯤꯇꯤꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯒꯤ ꯃꯇꯥꯡꯗ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯥꯗꯤꯛꯁꯟ ꯑꯃ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯑꯥꯔꯇꯤꯀꯨꯂꯦꯁꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯄꯨꯁꯜꯂꯛꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯡꯀꯛ ꯈꯔꯗ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯒꯤ ꯆꯃꯝꯅꯕ ꯑꯩꯈꯣꯏ ꯍꯧꯔꯛꯏꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯗ ꯂꯩꯍꯟꯕꯗꯧꯅ ꯇꯧꯔꯤꯕꯁꯦ ꯃꯁꯤꯁꯨ ꯕꯦꯖ ꯑꯣꯟ ꯍꯤꯁꯇꯣꯔꯤꯀꯦꯜ ꯔꯤꯌꯦꯂꯤꯇꯤꯁ ꯕꯦꯖ ꯑꯣꯟ ꯑꯦꯀꯥꯗꯦꯃꯤꯛ ꯗꯤꯁꯀꯣꯔꯁ ꯑꯩꯈꯣꯏ ꯕꯦꯖ ꯑꯣꯟ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯨꯠ ꯑꯦꯟ ꯔꯤꯌꯦꯂꯤꯇꯤꯁ ꯑꯩꯈꯣꯏ ꯄꯥꯡꯒꯟꯒꯤ ꯑꯁꯦꯡꯕ ꯑꯥꯏꯗꯦꯟꯇꯤꯇꯤꯒꯤ ꯑꯗꯨꯒꯨꯝꯕ ꯆꯞ ꯆꯥꯕ ꯃꯁꯛ ꯑꯗꯣ ꯃꯗꯨ ꯌꯦꯠꯅꯕ ꯂꯩꯇꯅ ꯑꯗꯨꯒ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯃꯤꯟꯅꯕ ꯑꯗꯨꯒꯤ ꯊꯥꯛ ꯑꯃꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯁꯤꯃ ꯑꯩꯈꯣꯏ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯇꯧꯕ ꯉꯝꯒꯅꯤ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯑꯆꯦꯠꯄ ꯊꯥꯖꯕ ꯂꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯃꯁꯛ ꯊꯣꯛꯄ ꯁꯤꯒꯅꯤꯐꯤꯀꯦꯟ ꯑꯣꯏꯕ ꯑꯦꯀꯥꯗꯦꯃꯤꯛ ꯗꯤꯁꯀꯣꯔꯁ ꯁꯦꯃꯤꯅꯥꯔ ꯋꯥꯔꯛꯁꯣꯞꯅꯆꯤꯡꯕ ꯔꯤꯁꯔꯁ ꯋꯥꯔꯛꯅꯆꯤꯡꯕ ꯍꯧꯖꯤꯛꯃꯛꯁꯤ ꯑꯩꯈꯣꯏ ꯄꯥꯡꯒꯟ ꯔꯤꯁꯔꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯍꯥꯏꯗꯅ ꯑꯃ ꯑꯩꯈꯣꯏ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯁꯦꯝꯃꯒ ꯂꯩꯔꯦ ꯃꯁꯤꯒꯤ ꯈꯨꯠꯊꯥꯡꯗꯁꯨ ꯑꯩꯈꯣꯏ ꯄꯥꯡꯒꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯏꯕꯤꯗꯦꯟꯁ ꯃꯌꯥꯝ ꯍꯤꯁꯇꯣꯔꯤꯀꯦल ꯔꯦꯀꯣꯔꯗ ꯃꯌꯥꯝ ꯄ꯭ꯔꯥꯏꯃꯥꯔꯤ ꯁꯣꯔꯁ ꯁꯦꯀꯦꯟꯗꯔꯤ ꯁꯣꯔꯁ ꯃꯌꯥꯝꯁꯦ ꯃꯁꯤ ꯀꯝꯄꯥꯏꯜ ꯇꯧꯔꯒ ꯊꯤꯖꯟ ꯍꯨꯝꯖꯜꯂꯒ ꯃꯗꯨꯒꯤ ꯑꯣꯏꯕ ꯑꯦꯅꯥꯂꯣꯖꯤꯀꯦꯜ ꯑꯣꯏꯕ ꯗꯤꯁꯀꯣꯔꯁ ꯃꯌꯥꯝ ꯑꯃꯈꯛ ꯄꯨꯔꯛꯄ ꯉꯝꯅꯅꯕꯒꯤ ꯃꯤꯠꯌꯦꯡ ꯑꯩꯈꯣꯏ ꯊꯝꯃꯒ ꯊꯕꯛ ꯇꯧꯕ ꯑꯗꯨꯒꯤ ꯇꯥꯡꯀꯛꯇꯨꯗ ꯑꯩꯈꯣꯏ ꯂꯩꯔꯤ ꯑꯗꯨꯅ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯃꯉꯝ ꯁꯥꯟꯕ ꯑꯗꯨꯒꯤ ꯇꯥꯡꯀꯛ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯆꯠꯄ ꯊꯥꯖꯕ ꯂꯩ ꯑꯗꯨꯒ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯀꯛꯉꯥꯎꯅꯔꯕ ꯊꯕꯛ ꯐꯪꯗ꯭ꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯅ ꯈꯪꯕ ꯋꯥꯔꯕ ꯑꯗꯨꯝꯕ ꯅꯍꯥ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯌꯥꯝꯅ ꯁꯔꯇꯦꯟ ꯑꯣꯏꯕ ꯑꯇꯣꯞꯄ ꯆꯥꯎꯈꯠꯈ꯭ꯔꯕ ꯃꯐꯝꯁꯤꯡꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯑꯗꯨꯝꯕ ꯗꯦꯠ ꯀꯥꯏꯟ ꯑꯣꯐ ꯑꯩꯈꯣꯏ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯑꯃ ꯁꯣꯁꯤꯌꯦꯜ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯑꯃ ꯄꯣꯂꯤꯇꯤꯀꯦꯜ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯑꯃ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤቭ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯑꯃ ꯄꯨꯔꯛꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯥꯏꯀꯩꯗꯁꯨ ꯑꯃꯨꯛ ꯀꯣꯛꯅ ꯑꯃꯁꯨꯡ ꯄꯥꯡꯒꯟ ꯈꯨꯟꯅꯥꯏꯅ ꯌꯥꯝꯅ ꯑꯩꯈꯣꯏ ꯁꯤꯒꯅꯤꯐꯤꯀꯦꯟ ꯑꯣꯏꯕ ꯔꯣꯜ ꯂꯧꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯩꯈꯣꯏꯗ ꯂꯩꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯌꯥꯝꯕꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯜꯂꯕ ꯇꯥꯏꯃꯤꯡ ꯀꯌꯥ ꯑꯃ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯒ ꯎꯅꯕ ꯐꯪꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯕꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯤꯂꯣꯡ ꯕꯨꯂꯦꯇꯤꯟꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯏꯌꯥꯝꯕꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ